ꯃꯔꯝꯗꯤ ꯃꯥꯅ ꯊꯕꯛ ꯏꯪꯈꯥꯡ ꯉꯥꯏꯗꯅ ꯁꯤꯗꯩꯁꯦ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯖꯈꯤꯕꯗꯨ ꯐꯥꯁ ꯐꯨꯗ ꯑꯃ ꯇꯧꯖꯒꯦꯅ ꯊꯣꯛꯆꯔꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯑꯃ ꯑꯣꯏꯔꯒ ꯏꯔꯝꯗꯝ ꯐꯥꯁ ꯐꯨꯗ ꯑꯩ ꯑꯍꯥꯟꯕꯗ ꯃꯥꯂꯣꯝ ꯑꯦꯌꯥꯔꯄꯣꯔꯠ ꯂꯣꯝꯗ ꯍꯥꯡꯖꯔꯝꯕꯅꯤ ꯑꯗꯣ ꯍꯥꯡꯕꯗꯣ ꯃꯐꯝꯗꯣ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯆꯤꯀꯟ ꯆꯧ 150 ꯐꯨꯜ ꯄ꯭ꯂꯦꯠꯇꯅꯤ ꯑꯣꯛ ꯆꯥꯎ ꯚꯦꯖ ꯆꯥꯎ ꯄꯗꯀꯣ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯌꯥꯝ ꯀ꯭ꯌꯨꯠ ꯑꯣꯏꯕ ꯑꯕꯦꯕ ꯑꯃ ꯊꯦꯡꯅꯩ ꯑꯕꯦꯝꯃ ꯅꯪꯒꯤ ꯃꯤꯡꯗꯣ ꯀꯩ ꯕꯁ ꯌꯥꯏꯆꯪꯕꯤ ꯌꯥꯏꯆꯪꯕꯤ ꯁꯤ ꯇꯧꯁꯤ ꯈꯣꯠꯁꯤ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯑꯣꯏꯗꯕ ꯑꯉꯥꯡ ꯑꯣꯏꯇꯥꯔꯦ ꯈꯥꯏꯅꯤ ꯃꯍꯤꯛ ꯀꯤꯂꯤ ꯆꯅꯥꯒꯤ ꯁꯤꯒꯤ ꯆꯥꯕꯗ ꯐ꯭ꯂꯦꯚꯔꯁꯦ ꯄ꯭ꯔꯥꯏꯁ ꯀꯌꯥꯒꯨꯝꯕꯗꯤ ꯍꯧꯋꯦ ꯑꯗꯨꯁꯦ 300 ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯥꯏ 300ꯇ ꯃꯌꯥꯝ ꯐ꯭ꯂꯤꯞꯀꯥꯔꯠꯇꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯐꯨꯔꯤꯠ ꯑꯃ ꯂꯥꯛꯑꯒ ꯐꯤ ꯐꯠꯇꯕ ꯑꯗꯨꯃꯥꯏꯅ ꯂꯧꯕꯩ ꯁꯔꯨꯛꯄꯨꯗꯤ ꯁꯤꯗꯩꯁꯤꯒ ꯌꯦꯡꯉꯒ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯈꯟꯖꯔꯒ ꯑꯗꯨꯒ 300 ꯍꯥꯏꯁꯤꯗꯤ ꯃꯌꯥꯝ ꯐꯥꯁ ꯐꯨꯗꯇ ꯆꯪꯉ ꯆꯥꯕꯗ ꯑꯗꯨꯝ ꯂꯣꯏꯗꯣꯏꯅꯤ ꯑꯩꯅ ꯄ꯭ꯔꯃꯣꯠ ꯌꯥꯝ ꯇꯧꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯃꯔꯝꯗꯤ ꯏꯒꯤ ꯃꯔꯤ ꯉꯥꯛꯇꯅꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯇꯤ ꯅꯥꯎꯒꯤꯔꯣꯝꯗ ꯂꯥꯛꯑꯗꯤ ꯗꯤꯁꯀꯥꯎꯟ ꯈꯤꯇꯪ ꯄꯤꯕꯤꯌꯨꯀꯣ ꯌꯥꯅꯤ ꯌꯥꯅꯤ ꯑꯩ ꯇꯧꯖꯒꯦ ꯂꯦꯟ ꯅꯝꯕꯔ 8 ꯍꯥꯏꯕꯅꯤꯀꯣ ꯄꯨꯇꯤ ꯅꯥꯎꯒꯤ ꯆꯦꯅꯦꯜꯗ ꯃꯌꯥꯝ ꯄꯨꯟꯅ ꯇꯔꯥꯝꯅ ꯅꯣꯛꯆꯔꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯂꯝꯖꯤꯡꯕꯅ ꯅꯍꯥꯟ ꯐꯥꯁ ꯐꯨꯗ ꯑꯃ ꯍꯥꯡꯈꯤ ꯃꯥꯂꯣꯝ ꯄꯔꯦꯡꯗ ꯑꯗꯨꯒ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯒꯤꯗꯃꯛꯇꯅ ꯑꯗꯨꯒꯤ ꯐꯥꯁ ꯐꯨꯗꯇꯣ ꯔꯤꯄ꯭ꯂꯦꯁꯃꯦꯟ ꯍꯥꯏꯕꯗꯤ ꯑꯗꯨ ꯃꯐꯝꯗꯣ ꯊꯥꯗꯣꯛꯄꯒ ꯁꯤꯗꯩꯁꯤꯒ ꯑꯩꯈꯣꯏꯒꯤ ꯏꯔꯣꯏꯁꯦꯡꯕꯀꯣ Eroisembada Mayai Leikai ꯂꯦꯟ ꯏꯔꯣꯏꯁꯦꯡꯕ ꯅꯝꯕꯔ 8 ꯃꯌꯥꯏ ꯂꯩꯀꯥꯏ ꯂꯦꯟ ꯅꯝꯕꯔ 8 ꯑꯣꯀꯦ ꯁꯤꯗꯩꯁꯤꯒ ꯃꯥꯅ ꯑꯃꯨꯛꯀ ꯁꯤꯞ ꯇꯧꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯕꯠ ꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯃꯊꯛꯇꯒꯤ ꯚ꯭ꯌꯨꯁꯨ ꯐꯖꯩ ꯑꯗꯨꯒ ꯑꯩꯅ ꯏꯅꯥꯎ ꯑꯁꯤꯕꯨ ꯑꯃꯨꯛꯀ ꯄ꯭ꯔꯣꯃꯣꯠ ꯇꯧꯕ ꯂꯥꯛꯄꯅꯤ ꯃꯔꯝꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯅ ꯀꯩꯅꯣꯝꯃ ꯍꯣꯠꯅꯕꯗ ꯃꯥꯅ ꯅꯨꯡꯁꯤꯅꯁꯨ ꯌꯥꯝꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯀꯥꯟꯗ ꯑꯩꯁꯨ ꯑꯦꯚ꯭ꯔꯤ ꯃꯐꯝꯗ ꯃꯥꯅ ꯍꯥꯡꯕꯗꯣ ꯑꯗꯨꯝ ꯆꯠꯂꯒ ꯑꯩꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯒꯅꯤ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯐꯥꯁ ꯐꯨꯗꯁꯦ ꯒ꯭ꯔꯣ ꯇꯧꯅꯕ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯖꯕꯅꯤ ꯃꯔꯝꯗꯤ ꯃꯥꯅ ꯊꯕꯛ ꯏꯪꯈꯥꯡ ꯉꯥꯏꯗꯅ ꯁꯤꯗꯩꯁꯦ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯖꯈꯤꯕꯗꯨ ꯐꯥꯁ ꯐꯨꯗ ꯑꯃ ꯇꯧꯖꯒꯦꯅ ꯊꯣꯛꯆꯔꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯅ ꯃꯥꯅ ꯁꯤꯗ ꯍꯣꯡꯉꯛꯑ ꯃꯇꯨꯡꯗ ꯑꯩꯅ ꯂꯥꯛꯑꯒ ꯉꯁꯤꯃ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯐꯝꯁꯦ ꯑꯩ ꯁꯤꯗꯩ ꯊꯣꯛꯄꯗꯨ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯚ꯭ꯌꯨꯁꯦ ꯑꯝꯇꯪ ꯎꯠꯄꯤꯔꯣ ꯁꯤꯕꯥꯅꯟꯗꯅ ꯑꯩꯈꯣꯏꯒꯤ ꯁꯣꯝ ꯁꯥꯏꯗꯇ ꯁꯣꯔꯣꯛ ꯎꯗꯅ ꯂꯩꯔꯦ ꯁꯤꯗꯩ ꯖꯨ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯥ ꯁꯤꯅ ꯕꯖꯥꯔꯔꯣꯝꯗꯩ ꯂꯥꯛꯄꯗ sini bazar om lelak pada lane number 8 asina som saitena bazar om delak to amana ai dum hare ke kohor do ni to de bazar om tala som saitena ju ni ko khara haigala ju le haigala ju le de ai di hek song pan ni uba dum khang ni matak ta Eramdam fast food haina lai jare aduga asiana visit to ai ju yam nuksi bagi ni na ina ju promote to ni na aduga magi pochai price yam thina reasonable aduga mana not only adu akoi di relief camp da laiba ichan sida job suba da ju yawhal hai aduga mana khanjari ba sa ja pui fast food sina lakpa income to dagi mana su mayam ni seba yam tawsaning ba adu na su mai fast food se akona promote to gam thoi aduna ai gi honda to bo youtuber ma thengna ga su ai gakta na te ma gakta na te every chin na akoi loi kut samna ga support to se yani aduga akoi gi brother dagi wari ka kan tabni ai ngasi Eramdam fast food le ai an bada malom airport lomda hangjaramani da hangbodo mafam da kitang kano to da bai tar bai wa kana kombo oi da bai tar ni do aina sum kitang thum thirapada kai Eroisembada Mayai Leikai lane number 3 lane number 8 hai tar sum badam da haigala ga kitang community hall am du lai bane community hall de opposite ni de do kitang salaga na kai ju haijalam dai hai tar ko adu kono lai bane ayam dum lakpiyo ai Eramdam fast food ta adu aina smai Eramdam fast food hana jo haijagre mamang gi kono do ko adu aina jo apai yam nusi jaba hai tare ko adum han bazu mana promote to bi ngasi jo aina dum ko bani aina dum an moina yam mana loina ai gi thawak khodi mang ayam manipur da leiraga di dum yam mana hana aina dum ko jara kani hai tare yam bazu Eramdam gi damakta adu gi matik thawai ko haptuna hai tare adum nusi bai nong ngasi bu ka thok to lai hen jo yam bai pusi da mai pa ko biu ai jo aina Eramdam fast food hang je ko da haijage
ꯍꯥꯏꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯇꯣꯜꯂ ꯇꯥꯔꯕ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯋꯥꯏ ꯑꯩꯈꯣꯏꯁꯨ ꯂꯥꯏꯔ ꯃꯆꯥꯅꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯋꯥꯕ ꯅꯣꯡꯃ ꯆꯥꯔꯒ ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯍꯦꯟꯕ ꯃꯌꯥꯝ ꯂꯩꯀꯣ ꯃꯣꯏ ꯃꯇꯦꯡ ꯈꯔꯗ ꯑꯣꯏꯔꯁꯨ ꯄꯥꯡꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯑꯩꯅ ꯇꯧꯖꯔꯛꯄꯅꯤ ꯇꯁꯦꯡꯅ ꯑꯩ ꯍꯧꯖꯤꯛ ꯑꯩ ꯁ꯭ꯇꯥꯐꯁꯨ ꯔꯦꯂꯤ ꯀꯦꯝꯞꯇꯒꯤ ꯃꯣꯏ ꯌꯥꯎꯏꯀꯣ ꯑꯗꯨꯝ ꯍꯦꯟꯅ ꯑꯗꯨꯝ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯑꯩꯅ ꯑꯗꯨꯝ ꯁꯤꯗ ꯑꯗꯨം ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯔꯣꯏꯕꯗ ꯑꯩ ꯀꯩꯅꯣꯝꯇꯪ ꯍꯥꯏꯖꯔꯝꯒꯦ ꯑꯩ ꯏꯔꯝꯗꯝꯗ ꯂꯥꯛꯄ ꯃꯤ ꯏꯔꯝꯗꯝ ꯐꯥꯁ ꯐꯨꯗꯇ ꯂꯥꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯍꯥꯏꯗꯤ ꯑꯗꯨꯝ ꯌꯥꯝ ꯇꯣꯏꯅ ꯑꯣꯏꯕ ꯀꯁꯇꯃꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯑꯗꯨꯝ ꯒꯤꯐ ꯋꯦꯌꯔ ꯑꯃꯁꯨ ꯂꯩ ꯑꯗꯨꯝ ꯄꯤꯖꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯒꯤꯗ ꯐꯪꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯍꯥꯏꯇꯥꯔꯦꯀꯣ ꯕꯣꯔꯥ ꯁꯤꯡꯖꯨ ꯄꯥꯛꯅꯝ ꯑꯗꯒꯤ ꯀꯦꯂꯤ ꯆꯅꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯕ ꯍꯣꯏ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯕꯣꯔꯥ ꯀꯩꯀꯥ ꯃꯌꯥꯝꯗꯁꯨ ꯁꯤꯡꯖꯨ ꯂꯥꯛꯄꯤꯌꯨ ꯄꯥꯝꯕꯁꯨ ꯂꯣꯏ ꯐꯪꯒꯅꯤꯕꯀꯣ ꯑꯗꯩ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯃꯜꯁꯨ ꯑꯗꯨꯝ ꯃꯌꯥꯝꯗꯩ ꯈꯔ ꯑꯩꯅ ꯇꯥꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯏꯔꯝꯗꯝꯁꯦ ꯑꯋꯥꯕꯅ ꯄꯤꯛ ꯊꯜꯂꯦꯗꯅꯀꯣ ꯊꯟꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯈꯜꯂꯒ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯒ ꯃꯤꯉꯣꯟꯗꯗꯤ ꯂꯨꯄꯥ ꯑꯇꯣꯞꯄ ꯐꯥꯁ ꯐꯨꯗ ꯆꯪꯕꯗ ꯂꯨꯄꯥ 500 1,000 ꯉꯥꯛꯇꯅꯦꯕ ꯑꯩꯗꯤ ꯑꯣꯡꯂꯤ ꯂꯨꯄꯥ 100 1,000 ꯄꯥꯏꯔꯒ ꯑꯗꯨꯝ ꯆꯪꯕ ꯌꯥꯅꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯩ ꯑꯗꯨ ꯄ꯭ꯂꯥꯟꯗ ꯑꯩꯅ ꯁꯤꯟꯖꯕꯅꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯑꯩ ꯏꯔꯝꯗꯝ ꯐꯥꯁ ꯐꯨꯗꯇ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯎꯈꯠꯅ ꯑꯩ ꯈꯛꯇꯒꯤ ꯅꯠꯇꯦ ꯃꯌꯥꯝꯒꯤꯅꯤ ꯑꯩꯅ ꯏꯔꯝꯗꯝ ꯍꯥꯏꯁꯦ ꯑꯗꯨꯒ ꯏꯔꯝꯗꯝꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯇꯧꯔ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯃꯅ ꯇꯧꯕꯗ ꯑꯗꯨꯝ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯂꯥꯟꯗꯕ ꯁꯣꯏꯗꯕ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯃꯥꯂꯦꯝꯁꯤꯗ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯂꯥꯜꯂꯨꯔꯒ ꯁꯣꯏꯔꯨꯔꯒꯁꯨ ꯀꯥꯏꯅ ꯊꯪꯗꯗꯤ ꯆꯨꯝꯅ ꯆꯠꯁꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯩꯅꯣ ꯇꯧꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏ ꯀꯟꯃꯤꯟꯅꯁꯦ ꯍꯥꯏꯇꯥꯔꯦ ꯏꯔꯝꯗꯝꯁꯦ ꯑꯗꯣ ꯂꯥꯟꯁꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯍꯟꯅꯤꯡꯉꯤ ꯑꯗꯣ ꯂꯣꯏꯕꯁꯨ ꯑꯣꯏꯔꯁꯅꯨ ꯏꯔꯝꯗꯝ ꯁꯥꯟꯇꯤ ꯂꯩꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯣꯏꯔꯁꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯍꯥꯏꯇꯥꯔꯦ sida mai price list kaysa khara utpi ko na kala kilo rice noodle ya item da le ko chicken chow la chicken chow 150 full plate ni pork chow veg chow fried rice every mixed fried rice hakka noodles egg hakka noodles pork hakka noodles lai ko sana burger item pa veg or chicken burger le veg or 50 rupees na phambira ni veg biryani every fruit salad ke lay so da magi akhoi ki keno menu se magi yam phaja bai tare akhoi ki salad teret ki akhoi ki teret ki graphic type ta hap chi yam maning dana bai tare man yam dam bai ra ko samana ani pu gi mep ka jaw na kai male ba kan ba ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯔꯝꯗꯝ ꯑꯩꯅ ꯍꯤꯡꯂꯤꯉꯩꯗꯤ ꯏꯔꯝꯗꯝꯒꯤꯗꯃꯛ ꯇꯧꯕ ꯌꯥꯕ ꯑꯐꯕ ꯊꯕꯛꯇꯤ ꯇꯧꯅꯤ ꯍꯥꯏꯖꯔꯤ aduga chicken kimbap ko everything lai mine na dela khambi di aina so somna ma kham sakada bole me to shuma gi suma na hang asi opening mi che aina anyau thira ga laksa bani param di si naw do promote to se ai am harau se ma na smai to di mai pa ko chana kal ai ji channel lagi views in video ko am na se so na visit to ko ni si ni ga di ai naw se boy support to je ni na laksa bani aduga mai check ke ga jo yam na openly yam na friendly ko yum da lai bi mong na tawi hai bitare aduga lai ba view ko so pan ba u ko kana yam na fresh oya ga hana gi na tang chang sil laga ipun kun le ko there's a picture international ba ma gi picture ge ju chalai dress lo le ma gi wal hotel yam na ko ma che gi oi ba ko gi ma lai ba view ba ta yam na posta na set pani hai bitare ma si yam si mai ꯑꯩꯅ ꯏꯔꯝꯗꯝꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯁꯤꯗꯩ ꯍꯦꯟꯅ ꯐꯖ ꯐꯖꯕ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ abema si lo cái này ông cũng thấy hết trong sang ông ấy ai nè cái nó mai phát xuất cái lạc của nó em nó nụ xịt rồi em cút ơi bà abema mà thành ấy abema nãy như mình có cây bớt Yai chang bi. à Yai chang bi. ya chân chắc class 1 tập này rồi ai kỳ thì covid nó đang là cái problem rồi bên này mà quá nó ai xịt lạc có thành nào mà này em nụ xịt vào được class 2 cũng mà cái mình chào đi rất cần mà am nụ xịt với ya chân mình đang kể cho mình nó Samas Promotion đang Kini sai Mari Kini chana. hao ba nang kai da su sa gi wo pa nang pi da hao ba hao e Hawi. adu ai na si da la ga taste to hai hai da ana ga sa ga hao ai jin ma ham su hao e na ko ka bi da ma ni adu ga visit tau bi ro yam ni si ya che bi cha cho pran sao ro ko che hat le ulan lo tao hoi sa si ai di yam sa ba ngam ba mi di na tra che hat le ai pe ti fry tau si ko cái mix tau ra se senju Manipur là cái senju hay luôn rồi bạn senju hay just ha okay
just try ครับดู อันนั้นเดี๋ยวตัวอีไม้มวยนูกินนูชีวะพอตัวเลยเนี่ยเป็นน้ำบิว เอาไอ้สิ่งที่ผมบอกนี่ก็คือก็ยังไงก็อันนั้นเลยว่าดูมันน่ามาสิ่งนักคุปปี้ไอ้พวกมันจะช่วยว่าแต่ไอ้พวกจานะอะไรใช้วิ่งกับจ้ามันยังเมาหรือเปล่าดีสร้างเอาใส่ก็ เสียมไปเดี๋ยวเราเช่นเดียวบอกมาสิกันทั้งกันโนโต้เนี่ยมันต้องแค่นี้นะให้ได้เลยไม่เอากับป้ามาด้วยสมัยสิโต้จีโพเซียไปเลย โอ้ยแต่บางครั้งว่าจะได้ใครนี่ในดีสร้างไอ้สิ่งจ้ามันจะเฟเวอร์จ้ะใช่ไหมเขา ยามมันเอาจะได้ไป ใช่ไหมสิบใช่ไหมมันเจ็บสักหน่อยเดียว มันจะเป็นเล็กยังเงี้ยกันโนโต้กัน นี่ลิกิ้งกี่เส้นสิ่งของยำให้เขาเนี่ยเฟเวอร์ปิ้งมันได้แต่ ยามไงจะยามมันเอาไปทำด้วยจะให้ได้ยามนี่องตั้งมาเอาตั้งเวลาปีอยู่ หลับอยู่ช่วยจนหลับอยู่อยากพูดน้องว่าหนุ่มชีวิตว่าชีวิต subscriber ซึ่งหลับอยู่ว่าดูว่ามาแล้วต้อง discount นี่ก็ต้องเลยวันนี้เอ็นกันดีกันเนาะไอ้ชิ้นน้องกี่พาสุดอะไรเนี่ยนะครับอัตโตไปกี่ไรเนี่ยนะครับ มันก็เยี่ยมแบบปฏิน้องกินแต่เยี่ยมว่าทาราก็โซ่แต่ไม่มามิ่งตุ้มพันละตุ้มพันเลยจะเป็น ไอ้เนี่ยให้เลยกว่าเขาให้เขาจะตัวยามลาก็ซับอยู่อัตโตมาตรงนี้มันคอมเมนต์ตรงนี้อัตโตเนี่ยนะดูไงให้แต่อัตโตนี่มาปรับโปร จังเกิด นี่นะยังช่วยหลักอยู่ก่อนอัตโตได้มุกชาเลยแกไม่นุ่งไงบ้างนะก็เนี่ยมันนะเดี๋ยวสิก็ซาเลยเทคเลยจีบก็พี่โดนปั๊มประกันนะก็ยาม reasonable price นะเดี๋ยวเช่นบางทีสวายมาปัสก็ไม่ฟาสต์ฟู้ดสิก็ยาม reasonable price นะไอ้กินนุ่งสิก็บราดเราก็ขังนะบ่ายตาอะดูก็ไม่ดุการสิสุพี่โดนก็ยามพอจะนะยาม reasonable price นะมานะจวนบ่ายตาเลยก็อะดูนะมาสิสุไอ้นุ่งสินะโปรโมทตัวเสียนะบราดเราก็สิเดี๋ยวนุ่งปากinner undergarment เลยเลยส่วนนั้นมาปานที่เอาปิ้งเลยก็ดูก็ที่ชาร์กกุมภาพันธ์ price क्या मतलब क्या मुझे हो गया टी शर्ट से 180 तक ही होगा 180 देगी ब्रदर की मम्मी किसने कही होती है ना सी आई समिका ना थोन बने ओके शॉप से की मम्मी किसी हो जाए शॉप की मम्मी से ओके इनर वेयर के कासी जो आई ना तुम हाइडी मसाकी मार्केट MRP हाइटा रहने का MRP दुगे तुम डिस्काउंट तुम बीजे हाइटा हमारी कनो दुगे ब्रांड में तुम इन हाइटा है ना कमीशन ले बदना है ना तुम पी रहे खतंग ले बदना खतंग पी रहे इसम जो एग्जांपल है जोकी हायर से बको जोकी जो कोई स्टोर ले बददी थोड़ी ना ताजा बने को मैं आम तुम खंगना बने बा अदा इसी दे तुम एवरी आइटम तुम हाइटा रे डिस्काउंट लो पी बा अंगांगी सेक्शन हनगी अददी नुपीगी इनर वेयर का लोइनमक हाइटा लोइनमक फंग को तुम फंग हाइटा ब्रांड नि मल्टी ब्रांड ओके ओके जो की होइसु तुम डिस्काउंट पी डिस्काउंट तुम लेगनी अंगोन आइना होजिक त फास्ट त चामबा अबेमा दोने मो ये शॉप में से अदने कोई लेडीज की जो अंडरगारमेंट फंगने अदुगा याम रिजनेबल प्राइस तने कईनो आइदि सीदी
ꯑꯐꯕ ꯕ꯭ꯔꯥꯟ ꯈꯩꯁꯦ ꯑꯩꯈꯣꯏꯒꯤ MRP ꯗꯒꯤ ꯇꯥꯔꯒ ꯃꯤꯅ ꯌꯣꯟꯗꯕꯅꯦꯕꯀꯣ ꯑꯗꯨ ꯐꯥꯎꯗ ꯕ꯭ꯔꯗꯔꯁꯤꯅ ꯗꯤꯁꯀꯥꯎꯟ ꯄꯤꯒꯅꯤ ꯍꯥꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯒ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪ ꯃꯆꯥꯅ ꯂꯤꯠꯄꯗ ꯐꯖꯒꯗꯕ ꯐꯨꯔꯤꯠ ꯌꯥꯝ ꯑꯕꯦꯝꯃ ꯂꯩꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯁꯤꯁꯤꯡꯁꯤꯅ ꯄ꯭ꯔꯥꯏꯁ ꯀꯌꯥꯒꯨꯝꯕꯗꯩ ꯍꯧꯋꯦ ꯑꯗꯨꯁꯦ 300 ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯥꯏ 300ꯗ ꯃꯌꯥꯝ ꯐ꯭ꯂꯤꯞꯀꯥꯔꯠꯇꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯐꯨꯔꯤꯠ ꯑꯃ ꯂꯥꯛꯑꯒ ꯐꯤ ꯐꯠꯇꯕ ꯑꯗꯨꯃꯥꯏꯅ ꯂꯧꯕꯩ ꯁꯔꯨꯛꯄꯨꯗꯤ ꯁꯤꯗꯩꯁꯤꯒ ꯌꯦꯡꯉꯒ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯈꯟꯖꯔꯒ ꯑꯗꯨꯒ 300 ꯍꯥꯏꯁꯤꯗꯤ ꯃꯌꯥꯝ ꯐꯥꯁ ꯐꯨꯗꯇ ꯆꯪꯉ ꯆꯥꯕꯗ ꯑꯗꯨꯝ ꯂꯣꯏꯗꯣꯏꯅꯤ ꯌꯥꯝ ꯐꯖꯅ ꯍꯥꯏꯗꯤ ꯄ꯭ꯔꯥꯏꯁꯁꯦ ꯌꯥꯝꯅ ꯔꯤꯖꯅꯦꯕꯜ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯂꯣꯏꯅꯃꯛ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯣꯟꯂꯥꯏꯟ ꯁꯣꯞꯄꯤꯡ ꯌꯥꯝ ꯇꯧꯅꯕꯅꯤꯅꯀꯣ ꯑꯣꯟꯂꯥꯏꯟ ꯁꯣꯞꯄꯤꯡꯒꯤ ꯄ꯭ꯔꯥꯏꯁꯇ ꯑꯐꯕ ꯄꯣꯠ ꯄꯤꯕ ꯍꯥꯏꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤꯁꯨ ꯑꯣꯏꯕ ꯏꯆꯤꯟ ꯏꯅꯥꯎ ꯁꯨꯃꯥꯏꯅ ꯕ꯭ꯔꯗꯔꯅ ꯇꯧꯕꯤꯔꯒ ꯑꯣꯟꯂꯥꯏꯟꯗ ꯄ꯭ꯔꯥꯏꯁ ꯄꯤꯅꯕ ꯀꯦꯁ ꯌꯥꯎꯔꯛꯇ꯭ꯔꯁꯨ ꯁꯣꯝꯗ ꯃꯥꯏ QR ꯀꯣꯗ ꯀꯩꯀꯥ ꯂꯩꯔꯦ ꯂꯣꯏꯅꯃꯛ ꯂꯩꯖꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯥꯏꯗꯤ ꯑꯩꯅꯁꯨ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯗꯔꯁꯦ ꯈꯪꯅꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯑꯣꯏ ꯂꯩꯔꯝꯃꯦ ꯏꯅꯥꯎ ꯑꯁꯤꯒꯤ ꯑꯗꯨꯒ ꯗꯤꯁꯀꯥꯎꯟꯁꯨ ꯄꯤꯔꯒ ꯁꯨꯃꯥꯏꯅꯈꯩ ꯄꯤꯀꯦꯛ ꯇꯧꯔ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯡꯉꯒ ꯂꯩꯔꯝꯕꯁꯤꯒꯀꯣ ꯁꯤꯅ ꯔꯣꯗ ꯁꯥꯏഡ് ꯂꯩꯔꯦ ꯁꯤꯅꯤ ꯑꯗꯨꯒ ꯑꯩꯅ ꯄ꯭ꯔꯃꯣꯠ ꯌꯥꯝ ꯇꯧꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯃꯔꯝꯗꯤ ꯏꯒꯤ ꯃꯔꯤ ꯉꯥꯛꯇꯅꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯇꯤꯅꯥꯝꯒꯤꯔꯣꯝꯗ ꯂꯥꯛꯑꯗꯤ ꯗꯤꯁꯀꯥꯎꯟ ꯈꯤꯇꯪ ꯄꯤꯕꯤꯌꯨꯀꯣ ꯌꯥꯅꯤ ꯌꯥꯅꯤ ꯑꯩ ꯇꯧꯖꯒꯦ ꯁꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯕꯦꯝꯃ ꯕꯥꯏ ꯕꯥꯏ ꯑꯣꯀꯦ ꯃꯦꯝ ꯚꯤꯖꯤꯠ ꯇꯧꯕꯤꯌꯨꯀꯣ ꯁꯣꯏꯗꯅ ꯚꯤꯖꯤꯠ ꯇꯧꯕꯤꯌꯨ ꯌꯥꯝ ꯄꯨꯇꯤꯅꯥꯝ ꯅꯨꯡꯁꯤꯔꯗꯤ ꯏꯔꯣꯏꯁꯦꯝꯕ ꯑꯦꯗ꯭ꯔꯦꯁꯇꯣ ꯑꯝꯇ ꯉꯥꯏꯕꯤꯌꯨ ꯏꯔꯣꯏꯁꯦꯝꯕ ꯃꯌꯥꯏ ꯂꯩꯀꯥꯏꯀꯣ ꯚ꯭ꯌꯨꯁꯨ ꯌꯥꯝ ꯐꯖꯩ ꯐꯥꯁ ꯐꯨꯗꯇ ꯂꯥꯛꯄ ꯀꯥꯟꯗ ꯁꯣꯝꯗ ꯐꯥꯁ ꯐꯨꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯝꯗ ꯃꯥꯒꯤ ꯁꯣꯞ ꯂꯩꯔꯦꯀꯣ ꯑꯗꯨꯝ ꯑꯕꯦꯝꯃ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ ꯕꯥꯏ 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 namake ꯂꯦꯟ ꯅꯝꯕꯔ 8 ꯍꯥꯏꯕꯅꯤꯀꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯔ ꯂꯣꯏꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯝ ꯌꯥꯔꯗꯤ ꯅꯪ ꯉꯁꯤ ꯊꯥꯒꯠꯂꯣ ꯍꯥꯏꯗꯤꯀꯣ फेसबुक थागलगे फेसबुक भ्यू जाम चकनी फेसबुक थागत उतरो ngasi kam sadre to jado hay ko ni le ko ai to ko ayau ni ko